ꯏꯁꯤꯡ ꯆꯥꯎꯔꯦꯅꯦ ꯌꯥꯝ ꯍꯦꯜꯂꯦ ꯑꯁꯤ ꯍꯥꯏꯔꯒ ꯂꯣꯏꯁꯤꯟꯖꯔꯒꯦ ꯊꯥꯖꯕꯩ ꯃꯇꯝ ꯌꯧꯔꯛꯄꯗ ꯈꯔ ꯂꯤꯔꯦꯕ ꯅꯍꯥꯟ ꯅꯨꯄꯤ ꯑꯣꯏ ꯂꯩꯔꯝꯕꯩ ꯋꯥꯅꯤꯡꯕ ꯎꯅ ꯆꯠꯄꯗ ꯂꯩꯁꯥ ꯄꯥꯈꯪꯅ ꯉꯁꯤ ꯃꯥꯁ ꯕ꯭ꯔꯗꯔ ꯉꯁꯤ ꯇꯧꯔꯤꯁꯤꯅ ꯑꯩꯈꯣꯏ ꯑꯍꯥꯟꯕ ꯑꯣꯏ ꯃꯥꯜꯂꯦ ꯈꯜꯂꯦ ꯅꯣꯏ ꯑꯁꯨꯃꯥꯏꯅ ꯇꯧꯔꯤꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯈꯦꯆꯤ ꯀꯃꯥꯏꯅ ꯇꯧꯏ ꯑꯩꯈꯣꯏꯅ ꯉꯁꯤ ꯀꯠꯄꯁꯦ ꯑꯩꯈꯣꯏꯒꯤ ꯊꯝꯕꯥꯜ ꯃꯅꯥꯗꯒ ꯆꯥꯖꯔꯦ ꯌꯥꯝ ꯍꯥꯎꯋꯦ ꯑꯣ ꯊꯦꯡꯛ ꯌꯨ ꯇꯧꯏ ꯑꯍꯦꯟ ꯑꯍꯦꯟꯕ ꯐꯪꯗꯅ ꯀꯤꯄꯥ ꯇꯧꯕꯤꯕ ꯑꯣꯏꯁꯅꯨ ꯑయ్ꯌꯥ ꯑꯩꯅ ꯇꯧꯔ ꯊꯥꯛꯀꯅꯤ ꯑꯩ ꯅꯨꯄꯥ ꯅꯄꯥꯝꯅ ꯍꯦꯟꯕ꯭ꯔꯥ ꯁꯤꯅ ꯍꯦꯟꯕ꯭ꯔꯥ ꯏꯃꯥꯁꯦ ꯄꯣꯛꯅ ꯂꯣꯏꯔꯝꯃꯤꯅꯦ ꯍꯥꯏꯔꯣ ꯊꯃꯣꯏꯒ ꯅꯨꯡꯁꯤꯕ꯭ꯔꯣ ꯍꯥꯎꯀꯣ Hi, my partner. ꯗꯣ ꯑꯩꯈꯣꯏ ꯍꯧꯖꯤꯛꯅꯦ ꯃꯊꯛꯀꯤ ꯀꯥꯎꯟꯇꯔꯗ ꯊꯨꯒꯥꯏꯈ꯭ꯔꯦꯕꯀꯣ ꯊꯨꯒꯥꯏꯈꯤꯕꯗꯨꯅ ꯑꯩꯈꯣꯏꯒꯤ ꯂꯟꯁꯀꯤ ꯄꯨꯔꯛꯄ ꯇꯤꯐꯤꯟ ꯀꯩ ꯆꯥꯅꯕꯒꯤ ꯕꯦꯒ ꯄꯨꯔꯛꯅꯕꯗꯣ ꯊꯝꯐꯝ ꯂꯩꯇꯕꯒꯤ ꯃꯝꯃꯦ ꯁ꯭ꯋꯥꯏꯁꯦ ꯈꯔ ꯃꯝꯃꯦ ꯑꯗꯨꯒꯤ ꯊꯝꯐꯝ ꯂꯩꯇꯕꯒꯤꯅꯦ ꯑꯩꯈꯣꯏꯒꯤ ꯊꯪꯅꯕ ꯑꯦꯁꯇ꯭ꯔꯣꯏ ꯍꯣꯇꯦꯜ ꯍꯥꯏꯅ ꯂꯩꯕꯗꯨꯁꯨ ꯃꯄꯨꯒꯤꯅꯦꯕ ꯑꯗꯨꯒ ꯍꯥꯟꯅ ꯆꯥꯔꯝꯃꯤꯗꯅ ꯑꯩꯈꯣꯏ ꯂꯟꯁ ꯑꯗꯨꯗꯨꯒ ꯍꯧꯖꯤꯛ ꯊꯝꯕꯒꯤ ꯂꯥꯛꯏ ꯍꯧꯖꯤꯛ ꯍꯣꯇꯦꯜꯒꯁꯦ ꯄꯨꯔꯥ ꯕꯟ ꯑꯣꯏꯈ꯭ꯔꯦꯕ ꯊꯤꯡꯖꯤꯟꯈ꯭ꯔꯦ ꯀꯩꯅꯣ ꯃꯊꯛꯇ ꯁꯥꯒꯠꯂꯤꯕ ꯑꯩꯈꯣꯏꯅ ꯆꯥꯕ ꯃꯐꯝꯗꯣ ꯑꯗꯨꯁꯨ ꯍꯥꯟꯅ ꯔꯦꯁꯇꯨꯔꯦꯟ ꯑꯣꯏꯔꯝꯕꯅꯤꯅꯀꯣ ꯃꯐꯝꯗꯣ ꯑꯞꯗꯦꯠ ꯇꯧꯊꯣꯛꯏꯕ ꯑꯅꯧꯕ ꯑꯃꯨꯛ ꯑꯗ ꯑꯩꯈꯣꯏ ꯑꯁꯤꯁꯦ ꯍꯣꯇꯦꯜꯒꯤ ꯔꯤꯁꯦꯞꯁꯟ ꯑꯣꯏꯗꯣꯏꯅꯤ ꯍꯥꯟꯅ ꯔꯨꯝ ꯍꯧꯖꯤꯛꯇꯤ ꯕꯟ ꯇꯧꯈ꯭ꯔꯦ ꯍꯥꯏꯗꯤ ꯊꯕꯛꯁꯨ ꯆꯠꯊꯔꯤꯕꯅꯤꯅ ꯑꯗꯨꯗꯨꯅ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯁꯤꯒ ꯆꯥꯕ ꯂꯥꯛꯏꯕ ꯁꯝꯁꯦ ꯂꯨꯔ ꯂꯥꯛꯄꯅꯤꯅ ꯑꯣꯂꯥꯡꯕꯅ ꯂꯣꯏꯔꯦ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯔꯁꯤ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯑꯅꯧꯕ ꯃꯦꯅꯦꯖꯃꯦꯟ ꯑꯃ ꯂꯥꯛꯑꯦ ꯑꯗꯨꯗꯨꯅ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅꯒꯤ ꯃꯁꯝ ꯊꯥꯗꯣꯛꯄ ꯇꯧꯅꯤꯡꯕ ꯏꯁꯇꯥꯏꯜ ꯇꯧꯕꯒꯗꯣ ꯌꯥꯗ꯭ꯔꯦ ꯀꯩꯒꯤꯅꯣ ꯍꯥꯏꯗ ꯃꯦꯅꯦꯖꯃꯦꯟꯗꯨꯅꯅꯦ ꯄꯨꯔꯥ ꯔꯨꯜ ꯑꯣꯟꯊꯣꯛꯑꯜꯂꯦꯕꯀꯣ ꯑꯗꯨꯅ ꯁꯝꯒꯁꯦ ꯁꯝꯕꯨꯟ ꯄꯨꯟꯍꯟꯗꯣꯏꯅꯦ ꯅꯣꯡꯉꯥꯟꯗꯩ ꯅꯨꯃꯤꯠ ꯇꯥꯕ ꯁꯝꯒ ꯏꯁꯇꯥꯏꯜ ꯇꯧꯕꯒ ꯐꯪꯗꯦ ꯍꯥꯏꯗꯤ ꯂꯨꯊꯣꯛꯑꯒ ꯂꯥꯛꯄꯅꯤꯅ ꯑꯗꯨꯝ ꯆꯣꯠꯂꯤꯕ ꯆꯣꯠꯄꯗꯨꯅ ꯑꯗꯨꯝ ꯐꯪꯍꯜꯂꯤꯗ ꯑꯗꯣ ꯍꯣꯔꯦꯟ ꯍꯥꯔ ꯇꯧꯔꯒ ꯑꯗꯨꯗꯨꯅ ꯃꯁꯝꯁꯦ ꯍꯧꯖꯤꯛ ꯈꯔ ꯆꯣꯠꯂꯤ ꯇꯧꯔꯤ ꯍꯣꯔꯦꯟ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯄꯣꯠꯀ ꯊꯥꯡꯗꯣꯛꯄ ꯂꯣꯏꯔꯒ ꯁꯝꯕꯨꯟ ꯄꯨꯟꯍꯟꯗꯣꯏꯅꯤ ꯑꯩ ꯆꯦꯜꯂꯦ ꯆꯠꯂꯦ ꯃꯌꯥꯝ ꯑꯩ ꯄꯟꯁ ꯇꯧꯔꯝꯃꯒ ꯂꯥꯛꯏꯅꯤ ꯑꯩꯅꯅꯦ ꯍꯥꯏꯗꯤ ꯑꯗꯨꯝ ꯀꯥꯎꯊꯣꯛꯑꯦꯅ ꯚꯤꯗꯤꯑꯣ ꯂꯧꯕꯒꯁꯦ ꯑꯗꯨꯗꯨꯅ ꯀꯥꯎꯔꯦ ꯃꯌꯥꯝ ꯗꯨꯀꯥन ꯆꯪꯉꯒꯦꯀꯣ ꯗꯨꯀꯥꯟ ꯆꯪꯉꯗꯤ ꯚꯤꯗꯤꯑꯣ ꯂꯧꯕ ꯌꯥꯔꯣꯏ ꯐꯣꯟ ꯄꯥꯏꯕꯁꯨ ꯌꯥꯔꯣꯏ ꯍꯧꯖꯤꯛ ꯍꯥꯟꯅꯒ ꯃꯥꯟꯅꯗ꯭ꯔꯦ ꯍꯣꯔꯦꯟ ꯂꯟꯁꯇ ꯑꯃꯨꯛ ꯌꯦꯡꯍꯜꯂꯛꯑꯒꯦꯀꯣ ꯃꯊꯛꯀꯤ ꯗꯨꯀꯥꯟꯁꯦ ꯂꯣꯏ ꯊꯨꯒꯥꯏꯈ꯭ꯔꯦ ꯃꯊꯛꯀꯤ ꯀꯥꯎꯟꯇꯔ ꯊꯨꯒꯥꯏꯈ꯭ꯔꯦ ꯑꯗꯣ
ब्लॉग है रे बाबा अदो मथकी काउंटर हाना से फुंजलमीनी से मथकी काउंटर ओरमीनी बा हजि लोई थुगारगा से मथकता चाखलतोइनी अदुगी बाबा si sembagi hoji makada adudi myam hojini hani du moina ju phone met pa phangtre counter manung da video semba khotpa ka im phangtre no management lakpasina aduduna phone chu pai han re phone se ayuk tagi haidi warning thai ba ko haidi kai ma phone pai di jama to sangani na aduduna kana phone pai na de lens matam da ne ba ko lens to bagi thokpa da adu ta pai to dai video se myam lens to do na jeng hala age adu hoji kai di phone chu pai pai aroi aduni myam thaba ma tawri bani na mi makha da tawri bani na mi na ha खरा इन मथौ ताइना को अदुदी मैम आई जादु हादु अदो मैम अयु चक चाबगी लाए होटल दा ngasai इन जें हलपदुगा ताम के लाक पनि यें हलके फोनर बेस्टारो मोटर थुंबा ओरे मामनी kana buiti aslo এখন নানা তারা সামুক কই আমি সরি যাইবো এখানে যাব फाइनल अदो मैम चक चाब लोरगा पुंग अमगी मतम पीबनिना को अखोय मैम अदुम फमिनरगा अदुम वारी वताई ngahak सानरनी अदुगा अमु चनबा तौरनी मैम सिनी पुंसी हाइसे खोय चाब लोइदना खोय Orang lahan namin ini huni lagi dukaan niya ba banday ni kidaw kailay ba huni do pagi town ki lambi su yam phare block phare bag thanan ni dari ni hoji ko sabai chang di phone pai phangaroi mu ho en han bada अदो मैम आई की वीडियो दी दायरे नुंथांग दो इना फंगनरसी अदो आई होजिंगने मैम दा वीडियो खरा शेयर तरके आइदी अंगांग सिंगना दम नम होबो वीडियो नि आई दी जावदबनिना को अदो मैम शेयर तौजरके अदो लेसाबी पाखंग मानारगा को थंबाल मनासे चरी मयामु ने हबको हे उरिबा हाइदी होरेन खेची चानबगी हाइदना कुइना मतम कुइरबै तुंगदा हाइदी आइदी पोलकपदे यम हुसु चाजजी को थंबाल मनारे खेची ना हदक से थंबाल मनासो खरा मरांग काइना फंगबा अदुना अहन लमन सिंग की जु थाइना मांग दी चारमी हाय अदुका कुइरे को हाइदी फंगबो वाबगी चारकते अदुना दम हजिसु फंगबनिना दम पाखंग लेसाबी के पाली ताबनिना मया मानरगा हे उरगा पिजबगी तौरिनि हबको अदो हजिना बाबुपुदी कानरक्ट्रि अदुगा मोय मयाम फसना एन्जॉय तौरगा लेबजानी आइदी यावदबिना कयनि मयाम मोयना वीडियो लौरगा एमना थारकतनि हबा ने हापिसे वीडियो तो मैं आज चले कान से के तौरी ठीक मैं लोहे बको हाथो जामने kana तो दुना ने ताथोगा थने बतावा के मैम हाउरा में दु मैम
ꯈꯦꯆꯤꯁꯤꯒ ꯃꯌꯥꯝꯅ ꯂꯥꯛꯄꯤꯗꯨꯅ ꯁꯔꯨꯛ ꯌꯥꯕꯁꯤ ꯑꯩꯍꯥꯛ ꯃꯌꯥꯝꯅꯗꯤ ꯅꯧꯆꯥꯏꯅ ꯈꯪꯅꯔꯦ ꯑꯩ ꯃꯤꯡꯗ ꯁꯨꯁꯃꯤꯇꯥ ꯀꯧꯏꯕ ꯑꯩꯅ ꯃꯌꯥꯝꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯥꯝꯅ ꯍꯔꯥꯎꯅ ꯑꯣꯛꯆꯔꯤ ꯑꯗꯣ ꯁꯣꯏꯗꯤ ꯉꯥꯡꯈꯤꯕ ꯌꯥꯎꯔꯁꯨ ꯏꯅꯦ ꯀꯀꯥ ꯃꯥꯃꯣ ꯑꯍꯜ ꯂꯃꯟꯅ ꯉꯥꯛꯄꯤꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕꯗꯣ ꯊꯝꯖꯩ ꯑꯁꯤ ꯍꯥꯏꯔꯒ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯗꯣ ꯑꯉꯥꯡꯁꯤꯡ ꯖꯒꯣꯏ ꯁꯥꯅꯤꯡꯕ ꯌꯥꯎꯔꯗꯤ ꯃꯇꯝꯁꯦ ꯈꯤꯇꯪ ꯉꯜꯂꯤ ꯁꯥꯕ ꯌꯥꯒꯅꯤ ꯏꯁꯩ ꯁꯥꯔꯛꯀꯦ ꯑꯩꯈꯣꯏꯗꯤ ꯈꯔ ꯏꯁꯩꯗꯣ ꯍꯩꯒꯠꯂꯕꯅꯤꯅ ꯏꯀꯥꯏꯖꯔꯦꯕ ꯆꯍꯤꯗꯣ ꯐꯔꯁꯨ ꯐꯠꯇ꯭ꯔꯁꯨ ꯀꯨꯟꯍꯨꯝꯗꯣꯏ ꯀꯨꯟꯃꯔꯤ ꯌꯧꯔꯕꯅꯤꯅ ꯊꯥꯖꯕꯩ ꯃꯇꯝ ꯌꯧꯔꯛꯄꯗ ꯈꯔ ꯂꯤꯔꯦꯕ ꯏꯀꯥꯏꯔꯗꯤ ꯆꯥꯕ ꯐꯪꯗ꯭ꯔꯦ ꯃꯥꯏ ꯊꯥꯔꯗꯤ ꯍꯤꯡꯕ ꯉꯝꯒꯅꯤ ꯁꯤꯒꯤ ꯗꯨꯅꯤꯌꯥꯁꯤꯒ ꯖꯒꯣꯏ ꯁꯥꯒꯗ꯭ꯔꯥ ꯀꯩ ꯏꯁꯩ ꯊꯥꯔꯛꯑꯣ ꯈꯪꯅꯗ꯭ꯔꯕ ꯂꯩꯁꯥꯕꯤ ꯈꯔꯗꯤ ꯃꯃꯥꯡꯗꯤ ꯃꯥꯁꯦ ꯄꯥꯈꯪ ꯁꯥꯔ ꯂꯥꯛꯑꯝꯕꯅꯦꯕꯀꯣ ꯑꯩꯒꯤ ꯅꯨꯄꯥ ꯁꯥꯔ ꯊꯣꯛꯂꯛꯑꯝꯕꯅꯤ ꯍꯧꯖꯤꯛ ꯅꯨꯄꯤ ꯑꯣꯏꯔ ꯂꯩꯔꯝꯃꯦ ꯍꯧꯖꯤꯛ ꯅꯨꯄꯤ ꯑꯣꯏ ꯅꯨꯄꯥꯅꯤ ꯈꯜꯂꯝꯕꯅꯦꯕ ꯅꯍꯥꯟ ꯅꯨꯄꯤ ꯑꯣꯏ ꯂꯩꯔꯝꯕꯩ ꯋꯥꯅꯤ ꯎꯅ ꯆꯠꯄꯗ ꯑꯗꯨꯅꯤꯗ ꯃꯌꯥꯝ I'm Lady Boy ꯑꯗꯨꯗꯤ ꯌꯧ ꯅꯨꯄꯤ ꯃꯥꯜꯂꯦ ꯀꯥꯟꯗ ꯐꯖꯗ꯭ꯔꯥ ꯅꯨꯄꯤ ꯑꯣꯏꯔꯗꯤ ꯐꯖꯕꯅꯤꯅꯦ ꯃꯣꯏ ꯐꯦꯃꯤꯂꯤꯗꯨ ꯏꯆꯝ ꯃꯃꯥꯒ ꯏꯆꯝꯒ ꯐꯦꯃꯤꯂꯤ ꯑꯣꯏꯗꯣꯏ ꯇꯧꯔꯒ ꯅꯪꯒꯤ ꯑꯣꯏꯍꯧꯗꯕ ꯍꯣꯏ ꯑꯩꯒ ꯐꯦꯃꯤꯂꯤ ꯑꯣꯏꯗꯣꯏ ꯇꯧꯔꯒ ꯅꯨꯄꯤ ꯑꯣꯏꯊꯣꯔꯛꯑꯦꯗꯅ ꯅꯨꯄꯥ ꯑꯣꯏ ꯂꯩꯔꯝꯕꯗꯤ ꯂꯧꯕ ꯌꯥꯕ
ꯆꯔꯤ ꯁꯨꯗꯦ ꯆꯥꯝꯃꯒ ꯍꯨꯝꯐꯨꯇꯔꯥꯃꯨꯛ ꯅꯪ ꯑꯩꯒ ꯀꯨꯟꯊ꯭ꯔꯥ ꯀꯔꯤ ꯑꯩꯁꯦ ꯄꯥꯈꯪ ꯊꯝꯕꯥꯜ ꯃꯅꯥꯗꯣ ꯑꯁ ꯁꯤꯁꯦ ꯑꯍꯟꯒꯤ ꯖꯒꯥꯗ ꯊꯥꯎ ꯑꯗꯨꯃꯥꯏꯅ ꯅꯠꯇꯦ ꯁꯨꯃꯥꯏꯅꯅꯤ ꯁꯨꯃꯥꯏꯅ ꯆꯥꯅꯩꯌꯦꯕ ꯑꯗꯣ ꯃꯣꯠꯂꯦ ꯑꯌꯥꯕ ꯉꯩ ꯎꯞꯅ ꯊꯥꯔꯝꯃꯣ ꯑꯍꯟꯁꯤꯡꯗ ꯍꯪꯉꯨ ꯑꯍꯟꯁꯤꯡꯗ ꯍꯪꯉꯨꯅꯦ ꯃꯣꯏꯗꯤ ꯍꯥꯟꯅ ꯆꯥꯔꯛꯄꯅꯤꯅ ꯈꯪꯉꯨꯁꯤꯅꯦ ꯁꯤꯅ ꯄꯨꯡꯕꯥꯏꯅ ꯎꯔꯤꯗꯣ ꯎꯗ꯭ꯔꯣ ꯐꯖ ꯐꯖꯅ ꯂꯣꯡꯅ ꯑꯁꯤꯒ ꯆꯥꯗꯣꯏꯅꯤ ꯃꯅꯨꯡꯗ ꯆꯥꯗꯣꯏꯅꯤ ꯃꯅꯨꯡꯗ ꯑꯗꯨꯃꯥꯏꯅ ꯁꯨꯃꯥꯏꯅ ꯆꯥꯅꯩꯅꯦꯕ ꯁꯤ ꯃꯣꯠꯂꯦꯕ ꯃꯣꯏ ꯑꯍꯟ ꯐꯦꯟꯁꯦ ꯃꯨꯊꯠꯇ꯭ꯔꯗꯤ ꯌꯥꯔꯣꯏ ꯐꯦꯟ ꯃꯨꯊꯠꯇ ꯌꯥꯔꯣꯏꯅꯦ ꯄꯥꯏꯊꯣꯛꯑꯦꯅꯦ ꯂꯣꯏꯅ ꯀꯀꯥ ꯀꯩ ꯐꯥꯎꯒꯦ ꯊꯃꯣꯏꯗ ꯊꯝꯕꯥꯜ ꯃꯅꯥ ꯆꯥꯗꯣꯏꯁꯦ ꯃꯇꯝ ꯀꯨꯏꯅꯒꯤ ꯃꯇꯨꯡꯗꯀꯣ ꯑꯩꯅ ꯂꯥꯏꯐꯇ ꯍꯥꯏꯇꯥꯔꯦ ꯍꯣꯏ ꯍꯥꯏꯌꯨꯅꯦ ꯃꯅꯤꯄꯨꯔꯒꯤ ꯃꯌꯥꯝ ꯑꯣꯏꯖꯔꯦꯕ ꯉꯁꯤ ꯑꯩꯈꯣꯏ ꯀꯁꯥꯔꯗ ꯅꯣꯏꯅ ꯂꯩꯁꯥ ꯄꯥꯈꯪꯅ ꯉꯁꯤ ꯃꯥꯁꯄꯨꯔꯗ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯊꯝꯕꯥꯜ ꯃꯅꯥꯗ ꯆꯥꯕ ꯀꯥꯏꯁꯦ ꯊꯝꯕꯥꯜ ꯃꯅꯥꯗ ꯆꯥꯕ ꯀꯥꯏꯁꯦꯉꯁꯤ ꯑꯍꯥꯟꯕ ꯑꯣꯏꯅ ꯌꯥꯝ ꯐꯖꯩ ꯅꯣꯏ ꯃꯊꯪ ꯇꯥꯕꯗ ꯅꯣꯏꯅ ꯍꯌꯦꯡ ꯃꯤ ꯃꯌꯨꯝ ꯆꯠꯈ꯭ꯔꯁꯨꯕ ꯅꯪꯒꯤ ꯑꯉꯥꯡꯁꯤꯡ ꯃꯈꯥꯗ ꯂꯩꯈꯤꯕꯗꯣ ꯑꯗꯨꯗ ꯁꯨꯃꯥꯏꯅ ꯇꯥꯛꯄꯤꯔꯝꯃꯣ ꯁꯨꯃꯥꯏꯅ ꯃꯇꯝ ꯇꯧꯕꯅꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯉꯁꯤ ꯑꯗꯨꯅꯦ ꯍꯥꯟꯅꯒꯤ ꯄꯨꯛꯅꯤꯡꯒ ꯅꯨꯡꯁꯤꯔꯛꯇ꯭ꯔꯥ ꯍꯥꯏꯕ ꯅꯨꯡꯁꯤꯕꯅꯤꯅ ꯍꯥꯏꯔꯛꯏꯁꯦ ꯍꯣꯏ ꯌꯥꯝ ꯐꯖꯅ ꯉꯁꯤ ꯇꯧꯔꯦ ꯅꯣꯏ ꯇꯧꯔꯤꯁꯦ ꯑꯩꯈꯣꯏꯗꯤ ꯉꯁꯤꯐꯥꯎꯗ ꯑꯩꯈꯣꯏꯁꯨ ꯑꯍꯟ ꯍꯥꯏꯗꯣ ꯑꯣꯏꯔꯦ ꯑꯗꯨꯕꯨ ꯑꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯇꯧꯕ ꯉꯝꯗꯦ ꯍꯥꯟꯅ ꯆꯥꯔꯛꯇ꯭ꯔꯣ ꯊꯥꯏꯅ ꯃꯃꯥꯡꯉꯩꯗꯗꯤ ꯆꯥꯔꯝꯃꯦꯕ ꯆꯥꯔꯛꯇ꯭ꯔꯤ ꯑꯗꯣ ꯃꯅꯤꯄꯨꯔꯗꯗꯤ ꯆꯥꯔꯛꯑꯦꯀꯣ ꯑꯗꯣ ꯀꯁꯥꯔꯗꯗꯤ ꯑꯩꯒꯤ ꯏꯔꯝꯗꯝꯁꯤꯗꯤ ꯅꯣꯏꯅ ꯉꯁꯤ ꯇꯧꯔꯤꯁꯤꯅ ꯑꯩꯈꯣꯏ ꯑꯍꯥꯟꯕ ꯑꯣꯏ ꯃꯥꯜꯂꯦ ꯈꯜꯂꯦ ꯅꯣꯏ ꯑꯁꯨꯃꯥꯏꯅ ꯇꯧꯔꯤꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯀꯁꯥꯔꯒꯤ ꯑꯣꯏꯅꯁꯨ ꯌꯥꯝ ꯊꯥꯒꯠꯅꯤꯡꯉꯥꯏ ꯑꯣꯏꯕ ꯀꯁꯥꯔꯒꯤ ꯑꯣꯏꯅꯁꯨ ꯌꯥꯝ ꯊꯥꯒꯠꯅꯤꯡꯉꯥꯏ ꯑꯣꯏꯕ ꯃꯥꯅꯤ ꯑꯦ ꯀꯀꯥ ꯐꯝ ꯂꯩꯔꯦꯕ ꯀꯣꯛꯇ ꯍꯥ ꯂꯩꯔꯤꯅꯣ ꯍꯥꯏꯔꯣ ꯊꯦꯎꯔꯤꯅꯤ mapung apakbasinduna tangkai khairoi akwai le sabni ta thor padi ura ba kheti thu chinju zo ngau chinju thambal manada su bizaba ka ngai da sini mathang sai di ate ahan singje kuina matam kuina be matungda thambal manada cha phangjari ni adu ba moi se thaina mama de di charami haiba ado mathang sai di ngam jara di utim da haidi hanagi kano do mabuning ga nusi han bai tare Kari? Nauna wanga ke. Ay guna. Ay sa kutsira. Oh, hayang ni loy ba? No. Masih kan seperti lesai makan di sini Pak. Hai toro. Hai ko. Khezi kamai tawi, aku yang sikat pase. Dasa hairo. Hoi. Aina pami ma board jairo. Aina pami ma board piro. Kadi board no aina pian ma pami jairo khang tro.
Haubra? Oh, thank you, Inembo. Come to we, Inesa. Is Ine. Oh. Kacau, aku yang ngasih tahu isi malam dah wahai wata ni tang. Oi, cek. Nongmai di ni. Nang dia kena buka. Amta, kakak, bebani su. Ngasih aku tahu isi kai pauwi. Ini thani kerja not piramu. Aku lagi mati yang pangbi. Keji kam tahu. Keji not piu, please. Kaya apa tahu dia, pandau. Keji kam tahu. Keji wale swai se, kita hapiu. Video lau kya? Keji wale hang है. Aku yang ngasih tahu isi malam dah wahai wata ni tang. Hào đấy, nasi di sini đây nè. Bắt cái tàu này suy nghĩ này tàu đi về. Ngoài vậy pero nang nagi macam jata na. Matok khajaba, sakri tauba. Ayan magpanggana. Kana kita tong iboy sanu kadong ni. Apoy na rin sila pagi. Punci ko. Nasu na sa ubaw punci ko ako igi. Hoy. Adik. Lấy sabi sa kay hai ningi. Ayya. Ye bedi spotted. Kay hai ningi. Ngasi gid. Wis slime nung si. Tu khai ge. Noi su. Thamal manala chaba se kai phau ge. Duni pura jaga bandugi kaino tamandro. Thaurani, swai je complain nam tare video nam humrai bu. Kay hai ningi. Aina taura thakani ai nupa. Kay hai ningi. Lamagram gi ningon mas bala thajarap kay hai ningi. Napam ne henbra sina henbra. Aina hangi question je onare. Oi, aloi bade ima da hange. Ima je pok na loi ra mini hai ro. How bro? Nang luat lah kan roy. Kam tahu ingat sih keci. Tambal mana sahaja sih, thamoi kan nusi bro. Ya sih, noi na pang thopa kam macam kai phawi. Ayo. Kaya ba mayam na? Mayam da, moi gi mod hang ba jali ba, khoi ngasi toy kaya. Yam hau ri cha si na wa thabak tau ba, phaba phangu na wa thabak. Abo phang dro ba di mayam da bol bi. Phang jara ge ba to aina hai ba aina thabak tor aina pa tha ke mo hai chade koi. Ga da ni ba yong. As pa mui thamal mana ni ta ta. Dalli bo thamal na ta ti cha sim ngai ti. Sida cha doi ni. Do moi na ne maning ge mo. Sida cha doi ne ba asu mo le chu ri je mo le. Ni pa ne ke cha doi ne ba. Masagi ni sida ni hau. Mo ni na te ne. Sida ni na ha ra ka ba han sing ni. Akoi ge cha si. Feedback ta cha ra bo. Cha ai cha na cha la ni me. Hare akoi do ta ta ro ga sa. Moi myam ni feedback ka ba te kem ha. Akoi la le cha si ta do. Akoi khang da ba ni na. Khang ba na ha re ra na su mai na ha. Azai ne. La pare.
ꯌꯥꯗꯦ ꯂꯥꯁꯀꯤꯁꯦ ꯁꯤꯡꯖꯨ ꯃꯅꯝ ꯅꯝꯃ ꯇꯣꯛꯄꯤꯌꯨ ꯊꯝꯕꯧ ꯃꯅꯥ ꯌꯥꯎꯕ꯭ꯔꯣ ꯊꯝꯕꯧ ꯌꯥꯎꯕ꯭ꯔꯣ ꯊꯝꯕꯧꯗꯣ ꯈꯤꯇꯪꯗ ꯃꯔꯤ ꯃꯉꯥꯒ ꯍꯦꯛ ꯂꯩ ꯑꯣ ꯑꯩꯒꯤ ꯁꯤꯒ ꯇꯥꯍꯧꯔꯦꯍꯦ ꯑꯁꯤꯒ ꯋꯥꯠꯂꯤꯕ ꯍꯥꯏꯕꯨ ꯎꯇꯤ ꯈꯛꯇ ꯋꯥꯠꯂꯤ ꯎꯇꯤ ꯌꯥꯎꯔꯝꯃꯗꯤ ꯕꯦꯁ ꯍꯥꯏꯒꯗꯕꯅꯤ ꯁꯤ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯎꯋꯦ ꯍꯥꯎꯋꯦꯀꯣ hào á xin vô đi khô mà ꯑꯍꯥꯟꯕꯅꯤꯅꯦ ꯀꯩꯅꯣꯒꯤ ꯊꯝꯕꯥꯜ ꯃꯅꯥꯒꯤ ꯃꯍꯥꯎꯒ ꯐꯪꯖꯔꯤꯁꯦ ꯈꯦꯆꯤꯁꯦ ꯃꯅꯝ ꯑꯃ ꯅꯝꯗ꯭ꯔꯥ ꯃꯌꯥꯝ ꯀꯥꯡ ꯄꯥꯂꯤ ꯂꯥꯛꯑꯒ ꯁꯦꯟꯗꯦꯜ ꯍꯨꯔꯥꯜꯂ ꯄꯨꯈꯔꯦ ꯁꯦꯟꯗꯦꯜ ꯅꯠꯇꯦ ꯁꯦꯟꯗꯦꯜ ꯍꯨꯔꯥꯜꯂꯤ ꯅꯠꯇꯦ ꯃꯥꯁꯦ ꯅꯥꯀꯟ ꯅꯥꯀꯟ ꯁꯣꯏꯅ ꯇꯧꯔꯤꯅꯤ ꯑꯃꯝꯕꯗꯣ ꯄꯪꯎ ꯎꯞꯁꯟꯕꯗꯨꯒꯀꯣ ꯎꯜꯇꯥ ꯄꯜꯇꯥ ꯑꯗꯨꯗꯤ ꯕꯣꯕꯤꯇꯥ ꯆꯠꯂꯣ ꯕꯣꯕꯤꯇꯥ ꯐꯣꯟ ꯇꯧ ꯌꯥꯏ ꯅꯪꯗꯤ ꯖꯧ ꯀꯟꯐꯥꯔꯝ ꯇꯥꯔꯗꯤ ꯍꯌꯦꯡ ꯑꯗꯨꯝ ꯂꯧꯔꯣ ꯑꯩ ꯀꯃꯥꯏꯅ ꯅꯥꯃꯨꯕ ꯆꯠꯂꯣ ꯍꯥꯏꯔꯣ ꯍꯧꯖꯤꯛ ꯆꯞ ꯃꯥꯟꯅ ꯄꯣꯟꯇꯦ ꯀꯩꯗ ꯃꯥꯟꯅꯗꯦꯍꯦ ꯑꯃ ꯑꯩ ꯍꯥꯏꯅ ꯑꯃꯝꯕꯗ ꯇꯣꯟꯁꯟꯅꯕꯗꯅꯦ ꯖꯥꯡ ꯖꯥꯡ ꯆꯠꯅꯕꯗ ꯇꯧꯅꯔꯤꯅꯤ ꯑꯗꯣ ꯃꯌꯥꯝ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤꯁꯨ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯒꯦ ꯃꯌꯥꯝ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤꯕꯨ ꯌꯦꯡꯕꯗ ꯅꯨꯡꯉꯥꯏꯕꯤꯔꯒꯗꯤ ꯂꯥꯏꯛ ꯑꯦꯟ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃो ꯑꯗꯣ ꯑꯩꯈꯣꯏꯅ ꯍꯟꯗꯛ ꯄꯥꯈꯪ ꯂꯩꯁꯥꯕꯤꯅ ꯌꯥꯝ ꯍꯥꯏꯗꯤ ꯈꯪꯍꯧꯗꯅ ꯁꯤꯟꯖ ꯂꯥꯡꯖꯕꯅꯤ ꯍꯥꯏꯇꯥꯔꯦꯕꯀꯣ ꯑꯗꯣ ꯃꯇꯨꯡꯗꯁꯨ ꯑꯗꯨꯝ ꯁꯤꯟꯖꯕ ꯉꯝꯖꯕ ꯑꯣꯏꯖꯒꯦ ꯑꯗꯣ ꯃꯌꯥꯝ ꯂꯥꯏꯛ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ ꯑꯗꯨꯒ ꯑꯍꯜ ꯂꯃꯟꯁꯤꯡꯗꯁꯨ ꯅꯨꯡꯁꯤꯕ ꯀꯃꯦꯟ ꯄꯤꯕꯤꯕꯒꯤꯗꯃꯛꯇ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯊꯦꯡꯛ ꯌꯨ